Mayambu ahanba maktada Kanglay Leipung Original gi maikadagi Bisok khairakpamna taram nokchari channel asina ngasisu tabada kitujungba phawraba subscribers nga thabira pa wari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda sarugya biboina adomadom na like amadi subscribe share to biro mohaduna jari subscribe to matamda bell icon du on to biro mathangi wari thaglapa matamda adomadom gi phone da phangna bagidamakta adu de wari sia hongna ba tawsaraki wari sia khoi gi laikai amadi khoi gi thongkal makta singba thoki ba thogdo amani ngasidagi na sahi taruk ki mamangi wari makhakni ai gi ming ratan kawi ai khoi gi munga simi mari khaktang sai babani imani aduga aiga inaw nupa amaga aikhoi gi thongal gi wang maromda kuthi yengba phawba amalai mahakna yengba kuthi ase dum chumi haidana mayam so dum yengba laknai nong manumit amadi nong asi khara sui ayuki matam maduda nong asi su khara dum mangbanina mafam jaga aduda kana gumba ani khak leptuna dumak laibagum nai gi sada ayuki matam dagi horami nong adu su khara subanina ai su kana no haibado mayek singna hanna phawba yengludi mi oiramgani haidana do makalli ada lepi basi bukanano nong asuk yamna kana suraba kana sida asi haira kai si wakhalda do makalli adubu nong subanina sorok aduda kana gumba amata su satnaramdi sietliba pijol adu musin muraba ngakta sietli adubu ngi haktangi matungda isi manggoldagi yengba matamda kana gumba amata hek lairamdi asumna nongthulgi matam moisilakli matam maduda aikhoi gi wang marom da lairiba nupa kuthi yengba haladuda mama masa ani duna kuthi yengba toklaba matung tholakpani madugi tangja du da tata truck amana mama masa ani se thomlami aikhoi sumaya mase mi thomkhre aidana sangsin duna yengba matam da mama masa ani do pibam kai duna lairami sor khara lairi haidana maya mase nong sura basu suna khara sor lairi banina hospital da mutang de pukhatuna yengsi haidana hospital pukhapada lamkhang ta mama masani do kanbang amtana laikhidre dauri bapum namak singa sekhoi gi thongal makta tawrabanina mamang makta tawrabanina mangol dagi yengba matam de iko ko na uri asumna thogdo asi thoklabani nai khosu yengbada nungairamdi ish on thokpa gi thogdo ni da mamang thakta sigumna su amata hek tawkhidre accident thoktana khotana misi mina thokpa sekhoi gi thongal asida as sina han boirabanina on thokna tankreda babana hairapani imana mama masani do leitre hairabo leitre hospital da pukhat ke khanbani shora si su khara leiri haidana mayamna pukhat kya haidana hospital da pukhat pada lamkhang da dumak leitraba mali as nungai khitreda mapaduna kari weramgani as on thona wakre asumna namit aduda mama masani do mathawai adumak mangli daukriba mo matoksinga duga mama masa khakta su lakpa oisili imadi mathawasi nungai taba hemandana kapa phawba yauki asumna namit ni mu housing khraba matung nomagi namit ni kaka hoi thangba saruga domda haibadi kaka hoi da marang tauduna mi langbagi makhola se suki matik yamna tai babana kaidauba yaura sanu ibunga nakhoi kaka hoi da ngaktang chalogi hoi baba asi hairaga baba do adu maksat khri ni haktang lairaba matungda baba do phone tawrakle aingonda hai nang kaka do kaino matawre nang somutang law asi hairaga aingonda kawrakpadu daisu baba gi manak ta na do maksali ai khoi baba gi manaw no pani kaka hairibasi kaka do masa mathanta murum solaga gyan men ta dana sumak lairami mapangala sisu phudok ko makai satke haidana tawrami mamiti sajet usili matawadu da mai ba masulairami mai baduna yamna kana nalaba matungda kaka se khara su taptharakle baba na hangi oza ai gi naw no pada tawriba thodok singa si mataw karam na sibu lambi gilaini aduna nakoi sa thok matam da khara su yenglaga du maksalu natrabadi nanaw no pada tariba da sasi nakhoi da su tarakloi haningai laiti ai phana ba khara tawram lagi atara moidara khara piyu nakhoi gi hingkhol manung asi su ai ngak thokna ba kaino khara tawduna sai thoklamgi asi hairaga mai badu da moidara natraga atara khara pikre
ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯥꯏꯕꯗꯨꯅ ꯁꯤꯟꯕ ꯊꯨꯡꯅ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯆꯥꯏꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯀꯀꯥꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯀꯥꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯀꯀꯥꯗ ꯑꯩꯈꯣꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯁꯣꯝꯒꯤ ꯀꯣꯊꯤ ꯌꯦꯡꯕꯗ ꯂꯩꯔꯤꯕ ꯋꯥꯡ ꯃꯁꯤꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯀꯣꯊꯤ ꯌꯦꯡꯕꯗꯨꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯗꯅ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯑꯣꯏꯕ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯩꯁꯤ ꯀꯧꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯆꯠꯄꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯐꯥꯎꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯇꯨꯏꯁꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯕ ꯃꯇꯝꯗ ꯂꯥꯛꯍꯜꯂꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯐꯔꯛ ꯌꯥꯝꯅ ꯇꯥꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯑꯣꯏꯅ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯑꯣꯏꯅ ꯂꯥꯛꯄꯤꯌꯣ ꯍꯥꯏꯗꯅ ꯑꯩꯁꯤ ꯆꯠꯄꯅꯤ꯫ ꯑꯗꯨꯒꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯊꯣꯔꯛꯄꯗ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯁꯤꯗ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯑꯣꯏꯅꯁꯨ ꯇꯧꯏ, ꯑꯃꯅ ꯈꯔ ꯄꯤꯛꯇꯛ ꯇꯧꯔꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯁꯕꯥꯟ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯑꯩꯒꯤ ꯁꯥꯁꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯏꯃꯥꯡ ꯃꯥꯡꯅ ꯑꯩꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇꯝꯅꯁꯨ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯃꯛ ꯆꯦꯜꯂꯛꯄꯗ ꯃꯪꯒꯣꯜ ꯑꯁꯤ ꯌꯧꯕꯗ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯔꯤ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯀꯥꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯕꯗꯨꯗ ꯃꯁꯥꯁꯨ ꯈꯔ ꯆꯣꯛꯊꯔꯦ꯫ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯑꯣꯏꯕ ꯑꯗꯨꯃꯛ ꯆꯠꯂꯤ ꯊꯪꯅꯕ ꯁꯣꯔꯣꯛ ꯋꯥꯡꯃꯁꯤꯗ꯫ ꯅꯨꯡꯊꯤꯜꯋꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯈꯔ ꯆꯨꯏ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯦ ꯈꯔ ꯉꯥꯡꯅꯕꯁꯨ ꯑꯗꯨꯃꯛ ꯋꯥꯏ꯫ ꯉꯥꯡꯕ ꯁꯛꯄꯗ ꯀꯌꯥ ꯊꯣꯏꯅ ꯂꯧꯗꯦ꯫ ꯉꯥꯡꯕ ꯁꯛꯄ ꯂꯧꯗꯦ ꯍꯥꯏꯗꯅ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯁꯤꯟꯅꯔꯒ ꯉꯥꯎꯕꯃꯛꯇꯤ ꯑꯣꯏꯗꯦ꯫ ꯅꯨꯡꯊꯤꯜꯋꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯁꯤ ꯌꯥꯝꯅ ꯅꯥꯟꯅ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯐꯖ ꯐꯖꯕ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ, ꯏꯁꯩꯒ ꯉꯪꯗꯅ꯫ ꯃꯗꯨꯗ ꯑꯩꯅ, ꯍꯩ ꯅꯪ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯇꯥꯃꯣ ꯑꯁꯥꯏ ꯐꯥꯎꯇꯪ ꯆꯠꯂꯨꯒꯦ꯫ ꯍꯩ ꯅꯪ ꯀꯥ ꯑꯃꯗꯤ ꯍꯦꯃꯜꯂꯕꯅꯤ ꯀꯣ꯫ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯃꯈꯥ ꯇꯝꯊꯅꯕ ꯀꯩꯅꯣ ꯈꯔ ꯇꯧ꯫ ꯑꯁ ꯌꯥꯔꯦꯕ ꯇꯥꯃꯣ, ꯑꯩꯁꯨ ꯈꯪ ꯌꯥꯔꯦ꯫ ꯅꯪ ꯀꯥ ꯑꯃꯗꯤ ꯍꯦꯃꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯅꯪ ꯀꯥ ꯑꯃꯗꯤ ꯍꯦꯜꯂꯕꯅꯤ ꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯥꯗ ꯈꯔ ꯉꯥꯡꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯐꯠ ꯂꯩꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯀꯔꯝꯅ ꯉꯥꯡꯅꯒꯗꯕꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯐꯔꯦ ꯑꯩꯁꯨ ꯇꯨꯏꯁꯟ ꯑꯁꯤ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯇꯨꯏꯁꯟ ꯑꯗꯨ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯇꯨꯏꯁꯟ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯅꯥꯎꯅꯨꯄꯥ ꯑꯁꯤ ꯃꯗꯨ ꯐꯥꯎꯕ ꯍꯜꯂꯛꯇꯦ꯫ ꯄꯨꯡ ꯑꯗꯨꯁꯨ ꯐꯅ ꯊꯦꯡꯂꯕꯅꯤ꯫ ꯏꯃꯥꯅ, ꯍꯥꯏ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯍꯜꯂꯛꯇꯦꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯑꯁꯥꯏ ꯐꯥꯎꯕꯅꯦ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕ? ꯐꯣꯟ ꯇꯧꯒꯦꯁꯤ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯅꯥꯎꯅꯨꯄꯥꯗꯁꯨ ꯑꯩꯅ ꯐꯣꯟ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯐꯣꯟ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯆꯩ ꯈꯔ ꯊꯥꯗꯕ ꯌꯥꯔꯔꯣꯏ꯫ ꯆꯍꯤꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯆꯩ ꯊꯥꯕꯁꯨ ꯌꯥꯗ꯭ꯔꯕ꯫ ꯕꯕꯥ, ꯏꯃꯥ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯕꯕꯥꯅ, ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯈꯔꯗꯤ ꯍꯦꯃꯜꯂꯕꯅꯤ꯫ ꯐꯨꯔ ꯆꯩꯔꯒ ꯋꯥꯔꯛꯄ ꯌꯥꯕꯁꯨ ꯃꯇꯥꯡꯁꯨ ꯅꯠꯇ꯭ꯔꯦꯗꯣ꯫ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯤ ꯀꯔꯤꯅꯣ? ꯉꯔꯥꯡ ꯅꯍꯥꯟꯇꯁꯨ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯚꯥꯞ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦꯗ꯫ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯂꯥꯡꯗꯅ ꯀꯣꯏꯗꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ꯫ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯕꯕꯥꯒ ꯏꯃꯥꯒ ꯌꯨꯝꯌꯥꯏ ꯀꯥꯗ ꯑꯗꯨꯃꯛ ꯉꯥꯡꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯦ꯫ ꯄꯨꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ 12 ꯍꯦꯜꯂꯤ꯫ ꯃꯗꯨ ꯐꯥꯎꯕ ꯍꯜꯂꯛꯇꯦ꯫ ꯑꯩꯗꯤ ꯏꯁꯥꯁꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯨꯝꯊꯔꯨꯔꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯡ ꯑꯗꯨ 12ꯗꯒꯤꯅ 12:05 ꯃꯤꯅꯤꯠ 5 ꯆꯠꯂꯛꯂꯦ꯫ ꯑꯩꯗꯤ ꯏꯁꯥꯁꯤ ꯇꯨꯝꯊꯔꯨꯕꯒ ꯀꯔꯤꯒ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯕꯗꯨ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯌꯥꯝꯅ ꯂꯥꯡꯕ, ꯏꯃꯥꯅ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯩꯅ ꯇꯥꯔꯛꯄ ꯍꯧꯈꯤ꯫ ꯑꯩꯁꯨ ꯏꯁꯥꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯩꯅꯣ ꯃꯤꯁꯦ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯏꯗ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯊꯣꯛꯂꯒ ꯌꯦꯡꯂꯨꯈꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯌꯨꯝꯌꯥꯏꯒꯤ ꯀꯥꯗꯨꯗ ꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤꯕꯗꯨ ꯑꯩꯁꯨ ꯎꯔꯛꯈꯤ꯫ ꯏꯃꯥꯅ, ꯍꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇꯪ ꯄꯨꯔꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯗꯤ ꯈꯔ ꯈꯪꯕ マꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝ ꯍꯥꯏꯔꯛꯏ, ꯍꯥꯏ ꯆꯠꯂꯣ, ꯃꯃꯥꯡꯒꯤ ꯏꯆꯦ ꯁꯥꯈꯤꯗꯣ ꯃꯗꯨ ꯀꯧꯔꯨꯁꯨ꯫ ꯁꯥꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯁꯤ ꯀꯥ ꯍꯦꯟꯅ ꯍꯩꯕꯗꯤ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯈꯔꯗꯤ ꯑꯗꯨꯃꯛ ꯍꯩꯕ ꯅꯨꯄꯤꯅꯤ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯑꯊꯨ ꯑꯀꯥꯏꯒꯤ ꯑꯣꯏꯔꯕꯗꯤ ꯃꯉꯣꯟꯗ ꯑꯗꯨꯃꯛ ꯇꯧꯅꯩ꯫ ꯑꯩꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯑꯩꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯒ
lepaga leiramki. Aina madu uba matamda yamna kina imungda muk sengsinge haidana tauba tanja aduda nakalda leiriba kakado moigi imungi miyoi sing adu sulaki. Moi lakpaduda mama masa anido swai laun hekta mangki mafam marang khangdana leiramdri. Aisu tapna tapna thongalomda tholaki kakaga iga unare. Kakana nangdi kadai tana sakadoriba? Kaka mamangi sakido ine sakido madu kauba saluki aigi papa khatpa matau sida kakana sumna hairaki. Ai nangna thanda sapa yaroi aiga pulap saminasi. Chalo angangsi aiga saminaragi nakhoi imungda dumak sango. Asi hairaga indom chado adumak thajinkri. Kakaga aiga ine sakido kauba saluraba matungda ine sakido puduna lakle aikhoi su imungda sanglai. Maduda aikhoina sangsilakpa matam maduda inaw no pa do mahakna tawriba mong matau singado mamang thakki matamda kakana tawkiba mong matau singaduga sak manana hekta tawrami. Tawbadabu mahakna khara makhadi sapu ase kanna tabada yamna hangkoiraba wafam kaya marom mama mamit ase sungpang pang dabida kai kaino murum yamna solami. Ai ithaki haidana hangkoiraba wafam kaya marom mama palaklami. Madu khakta sunatana ai lawba lakle ai salage haidana kai kaino masilda yamna soli. Imasu inaw no pagi matau sida yamna kaplami. Maduda ine sakina sumnairaki. Masidi khara wana thokani. Adubu ai ngasigi oinadi khara phajinbiragi. Aduga hayang nongalakpa matamda ai mi ama tharaki. Maga tawraga phajana puja ama tawthu. Loiranida madubu hek tawradi. Asumna puja do tawthu haiba wafam atu tarakpa matamda inaw no pado hogotuna siangi phawba tawrakli. Mayam sangduna phanai. Asumna ine sakina kai kaino khara tawraga inaw no pado phajinbiri. Ahingi matam maduda pot langba natabanina isingna khara solaga dumak tawkhre. Ine sakido laison solaga inaw no pado masada nanthai. Madudagi inaw no pasi masado adum tumina laikri. Nantha pukhuding ai sakli sire haidana yamna kana laurami. Asumna pongkhaimuk lauraba matungda inaw no pado adum tumina laikhi. Inaw no pado tumina laikhraba matungda inena sumna hirai. Nakhoigi thongkal asida gari accident thoktuna laikhidraba mama masa anido madugi thawaido haji phawbada leptuna dumak lairi. Laifam sukhara kali nakhoigi hingkhol nung asisu. Ine adu mataw karamna phagadabano imana hairakpani. Ine duna makha tana sumna hairaki. Ibema idea sigumbase thadokhiba yamna kuiri. Aduna hayeng ai mi tharaki. Maga tawraga tanaro. Asi hairagi ine do sakri. Inaw no pado masado kasu thudokpa tawkhidre. Nongalaba matungda khoigi imungi mising asisu omsilaga hangbada asumna hairaki. Aidi imanaba rikina aikhoigi thongal phawbu thilami aduga masu adumak sakre. Aidi akhoigi khong aduda mapal thokpani. Laisilakpa matamda isu angang amaga nupi amaga lepaga leirami. Aidi bhabka amata oirodre. Laikagi mi oiraboi khaludana isi tumina sanglaki haidana tawbada tungdagi aigi mi ngasi kauraki. Ada isu onthokduna yengi kanagumba amatati laiti. Aduga khangawdana aigi ima ngasida angang aduna aigi khong asi pairaga singge haidana mahaki khut aduna isi khangsing singi. Aisu kainone haidana angang aduda inthoklaga sanglaki haidana tawbada ahal adusu yamna akiba phanglaba mawong amada wa kai kaino khara murum solaga igi naktamna adumak sensilaktuna isi khangin ilai. Madudagi aisu pungdongi sida usuk ama yungliba si maduda yaisinduna isi gyan adumak takhidre. Asumna inaw no pagi wa singado taraba matam wari singado loina taraba matam aduda babana sumna wa makha taraki. Yengu aina nangwanda haidra aikho mayamna su loina haibani. Thena mamna sakano asi haidana aikho mayam sangdana nangwanda wa kari no khara haibani. Asi gumba thawdo asi tholakani haidana adubo hojikti nangsu aikho mayamna hairiba singado wa kari gumba amata tadana dumak sakhibanina hojikti na sana thengaraba uraba ngakta natro. Tomba nang asidagi wakhal taro. Nang namina na khongna uriba ngaktani. Sida gyan tadragadi aikhosu kari haina ngangna kadabano gyan amata tadri. Matam siamna lurabani tarai khanba yaroi. Natai chadrabadi na thawai phawba mangba yaribani. Asi hairaga babado adumak sangkhri. Inaw no pado su numitudagi hauna yumdagi mapal pakna thokhidre. Noma numidangi matamni
ꯑꯩꯁꯤ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯑꯩꯒꯤ ꯀꯥꯗ ꯐꯣꯟꯗ ꯐꯤꯂꯝ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨ ꯐꯅꯁꯨ ꯊꯦꯡꯂꯩ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯥꯎ, ꯑꯩ ꯂꯩꯌꯦ, ꯆꯪꯂꯛꯑꯣ ꯁꯤꯗ" ꯍꯥꯏꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯍꯥꯛꯅ ꯃꯤ ꯑꯃꯅ ꯀꯧꯔꯛꯄꯒꯨꯝꯅ ꯃꯍꯥꯛꯁꯨ ꯀꯩꯀꯩꯅꯣ ꯈꯔ ꯈꯨꯝꯃꯤ꯫ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯀꯌꯥ ꯊꯣꯏꯅ ꯋꯥꯈꯜ ꯑꯁꯤ ꯂꯨꯞꯁꯤꯜꯂꯨꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯏꯅꯥꯎꯅꯨꯄꯥꯅ ꯃꯈꯥ ꯇꯥꯅ "ꯍꯣ ꯃꯅꯨꯡꯗꯅꯦ, ꯆꯪꯂꯛꯑꯣ" ꯍꯥꯏꯗꯅ ꯏꯅꯥꯎꯅꯨꯄꯥꯗꯨꯅ ꯀꯩꯀꯩꯅꯣ ꯈꯔ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯅꯤꯔꯛ ꯂꯥꯎꯔꯛꯄꯗꯨꯗ ꯑꯩꯁꯨ ꯍꯧꯒꯠꯂꯒ ꯀꯩꯅꯣ ꯍꯥꯏꯗꯅ ꯏꯅꯥꯎꯅꯨꯄꯥꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯒ ꯑꯩꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ ꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ꯫ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯃꯌꯥꯏ ꯀꯥꯔꯣꯝꯗ ꯆꯪꯁꯤꯜꯂꯒ ꯑꯩꯁꯤ ꯅꯥꯎ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯏꯅꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯆꯠꯄꯗꯨꯗ ꯌꯨꯝꯖꯥꯎ ꯀꯥꯗꯁꯨ ꯏꯅꯥꯎꯅꯨꯄꯥꯁꯤ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯏꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯂꯛꯂꯦ꯫ "ꯍꯩꯁ, ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯎꯅꯨꯄꯥꯗꯨ ꯌꯥꯝꯅ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯁꯨꯃꯥꯡ ꯃꯇꯣꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝꯅ ꯇꯧꯔꯝꯕꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤ? ꯃꯤ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝ ꯇꯧꯏꯗ꯫ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤ? ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯉꯥꯏꯍꯥꯛꯇꯪ ꯈꯟꯖꯥꯟꯅꯩ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗꯁꯨ ꯑꯩ ꯏꯁꯥꯁꯤ ꯏꯀꯤꯕ ꯐꯥꯎꯔꯛꯂꯦ꯫ ꯃꯗꯨꯗ ꯑꯩꯅ "ꯅꯥꯎ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯍꯥ? ꯂꯥꯎ, ꯆꯪꯂꯛꯑꯣ" ꯑꯁꯤ ꯍꯥꯏꯅ ꯑꯩꯅ ꯀꯧꯔꯨꯕꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯗꯣ ꯄꯔꯞ ꯆꯪꯂꯛꯈꯤ꯫ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯕ ꯇꯧꯗ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯦ꯫ ꯍꯟꯅ ꯐꯥꯎꯕ ꯑꯃꯠꯇ ꯌꯦꯡꯕ ꯇꯧꯗ ꯄꯔꯞ ꯆꯪꯂꯛꯂꯦ꯫ ꯑꯩꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯊꯕ ꯏꯌꯥ ꯌꯥꯔꯝꯗꯦ꯫ ꯀꯩꯅꯣ ꯃꯍꯥꯛꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ? ꯑꯩꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯏꯁꯥꯁꯦ ꯑꯗꯨꯃꯛ ꯇꯨꯝꯊꯗꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯏꯃꯥꯒ ꯕꯕꯥꯒꯗ ꯂꯣꯏꯅ ꯇꯝꯂꯦ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯃꯥꯏꯕ ꯑꯃꯗ ꯐꯣꯟ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯑꯣꯖꯥ ꯃꯥꯏꯕ, ꯉꯁꯤꯁꯦ ꯌꯨꯝꯗ ꯂꯩꯒꯗ꯭ꯔꯥ?" "ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯇꯦ. ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯀꯩꯀꯩꯅꯣ ꯂꯥꯏꯒꯤ ꯌꯦꯡꯕ ꯈꯔ ꯆꯠꯂꯤ. ꯉꯁꯤꯁꯤ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ, ꯑꯗꯨꯒ ꯍꯌꯦꯡ ꯌꯦꯡꯉꯁꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣꯖꯥ ꯃꯥꯏꯕꯗꯨꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯈꯤ, "ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ, ꯑꯗꯣ ꯌꯦꯡꯅꯕꯗꯤ ꯈꯤꯇꯪ ꯊꯨꯅ ꯇꯧꯕꯤꯁꯤꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ꯫ ꯍꯥꯟꯅꯒ ꯃꯑꯣꯡ ꯑꯃ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯇꯧ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯏꯅꯥꯎꯅꯨꯄꯥꯁꯤ ꯎꯕ ꯐꯪꯉꯤ꯫ ꯍꯥꯟꯅꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯁꯤ ꯀꯌꯥ ꯊꯣꯏꯅ ꯑꯃꯠꯇ ꯇꯧꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯏꯃꯥꯒ ꯀꯩꯀꯩꯅꯣ ꯊꯕꯛ ꯈꯔꯁꯨ ꯇꯧꯃꯤꯟꯅꯩ꯫ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯦ, ꯃꯍꯥꯛ ꯑꯗꯨꯝ ꯌꯥꯎꯏ꯫ ꯑꯗꯨꯒ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯔꯦ, ꯃꯍꯥꯛ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯈꯔ ꯉꯛꯆꯥꯟꯅꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯅ ꯍꯥꯟꯅ ꯇꯧꯔꯝꯗꯕ ꯊꯕꯛ ꯀꯌా ꯃꯔꯨꯝ ꯑꯃ ꯇꯧꯈꯠꯂꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥꯅꯤꯈꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯗꯨꯁꯨ ꯑꯗꯨꯝ ꯇꯞꯅ ꯊꯧꯔꯛꯄ ꯃꯥꯜꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯆꯪꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯑꯁꯤ ꯊꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯅꯨꯄꯤ ꯑꯃꯒ ꯃꯥꯡꯁꯤꯗ ꯑꯗꯨꯝ ꯂꯥꯟꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯒꯥꯔꯤꯁꯤ ꯈꯥꯝꯕꯅꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯁꯤ ꯁꯤꯠꯄꯗꯨꯗ ꯃꯐꯝ ꯖꯒꯥꯁꯤꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯁꯤ ꯊꯣꯛꯂꯤ꯫ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯛꯄꯃꯛꯁꯨ ꯅꯠꯇꯦ, ꯇꯞꯅ ꯑꯗꯨꯃꯛ ꯊꯧꯔꯛꯄꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯅꯔꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯃꯥ ꯃꯆꯥꯁꯤ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅ ꯂꯣꯏꯅ ꯈꯪꯅꯔꯤ꯫ ꯂꯩꯀꯥꯏ ꯈꯛꯇꯁꯨ ꯅꯠꯇꯅ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯗꯨꯃꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯈꯣꯏꯁꯨ ꯀꯩꯁꯨ ꯊꯣꯏꯅ ꯑꯃꯠꯇ ꯁꯣꯛꯇ꯭ꯔꯕꯅꯤꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯂꯣꯏꯅ ꯆꯪꯅꯔꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯛ ꯄꯣꯊꯥꯔꯦ꯫ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯅꯣꯡ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯆꯨꯕꯅꯤꯅ ꯇꯨꯝꯕ ꯅꯨꯡꯉꯥꯏ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯔꯕ ꯍꯧꯔꯛꯄ, ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ꯫ ꯑꯩꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯣꯝꯕꯒꯨꯝꯅ ꯐꯦꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯌꯨꯍꯥꯔ ꯍꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯏꯁꯥꯁꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯏꯇꯥ ꯇꯥꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯑꯁꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯀꯣꯏꯕꯗ ꯂꯩꯗꯅ ꯌꯦꯡꯂꯛꯄꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯁꯤ ꯆꯨꯝꯅ ꯑꯩꯒꯤ ꯀꯥꯒꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯋꯥꯏꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫
Matau aduda aise karino haidana isada khamprek khangi. Inaw nupada aina na nangdi sida kaidoriba asi hairaga hangbada inaw nupado karigumba amata khumdi. Mahaki matau asida isu isasi kibana yadri pasu yamna pakhatli. Parap thoktuna karigumba amata hek ngangdana babaga imaga gi kada dumak sangi. Babaga imaga hoktukli aduga karigumba ama yengsilaw haidana isu babaga imaga da hairami. Babaga imaga pulap sangduna igi kada yengba matamda kanagumba amata hek leiramdi. Babana nangbu kaidoragi baba sida inaw nupado leirambani kadai tana sakrabano khangdri asi hairaga koithi thirami. Mamang thong asisu hangba thengnadi ngaihaktang thiraba matungda babana sumnairaki ngaikho maning thongda mutang tholaga yengsi asi hairaga sakum lomda sanglai. Thong adusu ihai haidoktuna leirami maning thong ado maduda babana maning thong sangdo ini la sida mutang tholaga yengsi asum tawdana akhoi maning thong lomda tholakli adubu kanagumba amata hek leiramdi. Mataw asida babana nang kakada phone amutang taw asi hairaga kakada ina phone tawrami. Kakasu kaidawba yaurage haidana hanglaki. Thokliba thodoksinga da akhoi su loina tamli. Mamang lomda muk salai adubu angakpagi mataw amada thonga lomda akhona yengluba matamda miyoi mari manga punduna wari watai sanabagumna marang tawduna mami sami oina makhoi mari manga khak leptuna leibado aikhoi urakli. Kaka husu tholakli tawriba pumnamak sing ase kaka su loina uba mali. Ada leirisi karino la amutang tholaga yengusi. Kaka ga pulap aikhoi se pulap thoktuna yengba matamda hausik ngihaktangi mamangda leptuna leiramba miyoi mari mangado amata leiramdri. Sumna khaktangi ama khaktang leirami. Maduda aikhoi su sangsinduna yengbada angakpa isada phawri. Inaw nupado mamit chejena usinduna masilda murum sonbagumna karino khara haibagum tawrami. Tawriba mo mataw singa sida babana ingonda ibunga la sidi namdana pusilasi natragadi isasi masasi kaigumba ama itaw tawranida. Inaw nupadasu murum adumak soli. Kakaga akhoi pulap tawduna namdana pusinabu hotnarai. Asumna pusilakpa matamda inaw nupado thado sakki haidana makhol kakto onduna kaikumba khonjel amada ngangbagum tawrakli. Matawduda akhoi sita singna kichari mayai kaduda akhoi mayam sangduna pusili. Asuna lairingai matam aduda maning thong adu miyoi amana kana thilakhi. Aikhoi se kaino haidana masi tawriba mong mataw singa se haidana aikhoi su khalami. Masi khakta sunati sumang asida sumiyoi amana murum solaga law khongduna tawbagi khonjel singa se lepa laitana imung aduda aikhoi se pulap tarami. Numituda tawriba thodok singa do aikhoi su yengbada angakpa phawri. Inaw nupada su yamna hauna lawi salage haidana tomba se nangbu gyan amutang taroba se imana hari se nangbu tabro. Asumna hairaba su inaw nupado nokphet adumak tawraga mamit adum usilli. Mahaki kadagi posai singa si thugaiba yangkhaibagi mataw amada miyoi amana laibagumna tawraklami. Miyoi amana thugaiba yangkhaibagi makhol sing yamna tarakpadudai khoisi isa se karino haidana loina ngaknari. Babaga kakaga na sumna hairakhi onthokna pharak takreda kamai tawni sidi asi hairaga leirami. Inaw nupa se akhoi mayam sangduna lakna phana tawbaduda onthokna isa si wari. Ngaihaktang leiraba matungda inaw nupa si adum tumina laikri. Mahak senaba maktada aikhoi si phana kuina warami. Asumna ngaihaktangi matungda aikhoi si nong alamdagi pung 3 tarakpa nong khara ngalakpa horaba madugi matam aduda babana call tawduna maibado kauri. Maibadu su lakli. Laibak phariba amana maibaduna hek laklaga kaino khara solami. Aduga maibaduna sumnairakhi. Angang asigi masada ongnariba lai asidi makhoi anini. Laikhidraba angang masa amadi mama aduga makhoi ani ki thawaini. Wafam adu taba matamda imadi onthongna kaplami. Ozamaiba isasi phaba ngamlaroidra. Kashu tawraida kapkanu. Phanaba adum tawgaduribani sidi araibani. Kashu tawraida asi hairaga maibaduna posai khara langlaba matung fajana yengthokli. Maibaduna sumna su hairakhi accident thokpada si khiba mama masa ani si masing ngallingai matamda kanano khara tanaraga lai khoram thokpana phagani. Masi kuina sumpan thaduna leirabadi sathok sasin tawba ama matheng chatpa miyoi singdadi khudong thininga yamna oirakpa yai. Laikai gi miyoi sing kana tanaraga lai khoram thoksi
ꯑꯩꯃꯛꯅ ꯍꯦꯛ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯍꯥꯏꯕꯗꯨꯃꯗꯤ ꯃꯗꯨ ꯐꯖꯕ ꯈꯔ ꯋꯥꯠꯂꯤ. ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯗ. ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯅ ꯏꯅꯥꯎꯅꯨꯄꯥꯗꯣ ꯃꯁꯥꯗꯣ ꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯈꯤꯛꯇꯣꯛꯂꯤ. ꯏꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ. ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯋꯥꯃꯟꯕꯅ ꯄꯣꯞ ꯇꯥꯕ ꯃꯈꯩ ꯄꯣꯊꯥꯈ꯭ꯔꯤ. ꯀꯀꯥꯅꯁꯨ ꯅꯥꯏꯔꯛꯈꯤ. ꯑꯣꯖꯥ, ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧ ꯈꯔ ꯇꯧꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯩꯀꯩꯅꯣ ꯈꯔ ꯇꯥꯟꯅꯔꯛꯈꯤꯒꯦ. ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕꯗ ꯈꯣꯏꯔꯝꯅꯕ ꯑꯩꯈꯣꯏ ꯁꯤꯜꯂꯛꯀꯦ. ꯑꯩ ꯅꯠꯇ꯭ꯔꯒꯁꯨ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯃꯥꯏꯕ ꯑꯃ ꯈꯣꯏꯔꯝꯂꯁꯨ ꯌꯥꯏꯗ. ꯐꯔꯦ ꯐꯔꯦ. ꯑꯉꯥꯡ ꯑꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯑꯋꯥꯐꯝꯗ ꯇꯥꯗ꯭ꯔꯤꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯋꯥꯔꯤ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯁꯥꯟꯅꯔꯦ. ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤꯁꯨ ꯌꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯥꯏꯕ ꯑꯃ ꯊꯤꯔꯒ ꯌꯦꯡꯉꯁꯤ ꯍꯥꯏꯗꯅ ꯃꯔꯥꯡ ꯇꯧꯅꯔꯛꯂꯤ. ꯏꯅꯥꯎꯅꯨꯄꯥꯁꯤ ꯌꯦꯡꯈꯤꯕ ꯃꯥꯏꯕꯗꯣ ꯃꯗꯨ ꯄꯨꯔꯛꯇꯨꯅ ꯑꯩꯈꯣꯏꯅ ꯀꯧꯔꯒ ꯌꯦꯡꯍꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯌꯦꯡꯍꯜꯂꯕ ꯃꯇꯨꯡꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯗꯤ ꯇꯧꯈꯤꯗ꯭ꯔꯤ. ꯑꯗꯨꯕꯨ ꯇꯧꯈ꯭ꯔꯤꯕ ꯊꯣꯛꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛꯃꯛꯁꯨ ꯏꯁꯥꯁꯤ ꯑꯀꯤ ꯑꯈꯪ ꯈꯔꯗꯤ ꯑꯗꯨꯃꯛ ꯅꯪꯉꯤ. ꯅꯣꯡꯁꯤꯡ ꯆꯨꯔꯛꯄ ꯑꯃꯗꯤ ꯅꯣꯡ ꯃꯪꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯄꯥꯗꯣ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯗ ꯈꯔ ꯈꯧꯇꯛꯆꯩ. ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯥꯝ ꯑꯁꯤꯁꯨ ꯐꯕꯨꯗꯤ ꯐꯔꯦ ꯍꯥꯏꯕꯕꯨ ꯈꯔ ꯑꯀꯤꯕꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ. ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ. ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ. ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ. ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ. ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ. ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ.